Lakle lakle Inspector Tayay 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 Ahan ramakta da Inspector Tayay tabiri basimbu James Hagurjamna taramok sabu loina na ikokno na khurumjari ngasi supuduna laksari Inspector Tayay lising amaga kunga mga subatangka miya mga haktang orabasu puthana na bagidama Inspector Tayay habu series asi lepna puthok charakada hawjik lising ni mathakage miya puna mana hawjik phawdu support to bibana ngasi sumai pakung amjari ngasi gi wari mami ai nati kanana karida ai nati hari ngasi gi wari tangka gasidagi tabiraga soidna khangani yamna tongan mu wari makhalamani lanthok chiri ai nati sosa lone ke dorge koi as chengre lone somas si ya degi table number 4 yare sir sing sing 케이크 동사 간절 모드 시기 보자기 보자 소마스 소마는 기디 야래 송이 비그라면 아스 셀레나도 개돌리노 그저 옥송나 락디 누피싱디나 밖에 산내 깁지나 타이밍이 너무도 수바 기땅 날라라게 우리 너희 하유드나 사이드 말이 들어가다 가면 게 간도이노 우리 라카드디 빵태이네 그림도 강금 되네 으스 너는 그게 강이봐 아예 동강이 되니 뭐다 우리 라카드디 가면 그림 뭐 nangna thana phawjina ba ma leitringe thingaktan hello guys siadre nasidine traffic jam se ko imne lambi dine loi ni tane adugine tanja sidam ai gari song ya salak to bani adugidi kick cha kaure bo ai nangna bani ne lais yare bi ma yare tabako thenga bani pungsi kya dar ge mo khangni ba yai phaba minute khajik tang hen ba jida yare chang ore ne mo wa ma khata ning de ko yare kayong wasiri miyam na lermi aduni ko yani hum jinanga sadi honare jidi yung odana ai kare ke toroge kay dawni ge nangi de phamaga site adu budi khangi adursu ai thengna la pagi kare ke yoksaloge ba karim de ton ngali te yare yai phaba nangara ingonde call torambra kare ge ai di nungode kare call toreba tawdi he kai 너희들 꼴도 못 맞다고 상대 아씨 그이 눈에 하지 아이 아씨 강대다 미스콜 어머리디 어떻게 레럼바 난김이 야오기브라나 칸 그리노 멍원도 항드서 폰도도 영어더라 미스콜 레럼데도 영가드로 아스 강이 버서봐 숨나 항머지 야드로 야데 나사나 사기 다복도 좀 동네세 땡게 라가네 너희들 카이드는 거들 레긴 미야미시니고 미야미징에 사차참도 당시 뭐 심어봐 마나 기당 팅부는 미더디 아이노 로인 더비리네요 그리노 강디 시도 범이 야위 계속 갈루는다 좀 하자리 받은 락보도 그런 거나 나오야더라 너는 땡라이지 개기노 나티 아잉가 좀 와리 사나듬 레이브라 가나하고는 이 와리 사나도 봐 나티 가나하고는 봐 응? 레이드나 보이프렌드 나도 나트가 이마나비 나트가나 hinga di mari mata di wari sanaro mo yo kejo ai khalin natragana adum text tor gadum leibra text next text kada ji text no da phasa ba wari aduga nungaiba puning wakhan nungaiba ne ai di lam koi bagi gumba adagi chaba thakpagi aduga aina khwadi ngam na lei news yam yeng aduga ne nungaiba wari puning dene taruraga puning nungsiba aduga 통나이 함나 레게도도 아두고도 그래 영원이 그냥 하시고 아들이 행 슈퍼 좀 영내디 야호도 좀 땡다 거기네 착 나타나 좀 또면 강절이 뭐 능디 와리 샤나가 좀 내랑만 너희 누바나 그래 했만이 돔다버시 까나까나 tum이 까나까나 tum데나 tum다 방에 칼라가 카이 되는 와리 샤나 좀 내랑만 이 와리 샤나 레 하고네 소바스타 하고네 그리노 너희 타박도 좀 더 와라가 좀 와리도 좀 더 까라 이게 와꼬이 수든 레리 야로다 원래 갈릭산나 지게 돌게 미암 칠링게 이제 kai 역산나 지게 돌게 뭐 신우 바지 개누 강디 거리누 강디 시스터 코이케 다게 470 실로비 실리제 야말 자저기 마탕 실라피오 파니 nang leba sidi poso sitpe ameli nokhoi nupi gi magon made dum leba jat nupi gi magon se mate yarom dro ado eta nupi hebe jiba se kana matna su yen ramoi do jat
ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡ ꯐꯖꯕꯗ ꯅꯠꯇꯦ ꯃꯥꯒꯤ ꯇꯧꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯗꯨꯒ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ samna haribada kana samna haribada kana samna haribada nangumba dai harawramani ne nang di suna nati kaino hajibo yare as no enis diba nati kaino minga sati tabukji ai thandru sum tawlerimi no ni dung wari sana leidu khangi bungo kanabtas leitre yare kaino sididi tamna dum hey nasi ba sel camp torge ane am jamgre selina lagtringe da khoy ayam bo chei loi yon gre kaino yare sel sum fajaradi akhoi gi jo salary dum fajar ka dain kadai degi no da akoi khakta sunati tonga mafam da hang leiri atai mafam da pochi fajar de khoi loi phokal biya bro ya ai sei da ai kadai kopi um da thaki ji yako ni laktring de alo si tho wari si ya hubu makta da dom na tabiri Sandy Bakery kauba mafam amada Selina Yaifaba amadi Sobas hariba miyoi ahumsina maming leraba Sandy Bakery da Sandy Bakery gi tonga ba item sing mafam aduda yolami makoi humak mayum pandriba miyoi ngatan asumna Selena bakery asi nang nana bagi damak ayukta lakpada lambi da mahaki gari yaramdi amadi sorok matai adu de leptuna mahak gari adu yenglami amadi hanjin ki kauram masigi matung da mahak kanagumba matang lalaga mahaki gari asi bu yengbirabadi haiduna mi ko yeng dona leki as gari ni na kaino khangdi dawga ti adi kai haiduna khangdi nukti gi sipung mamsida dum tawduna leiba as kadai ni mana tawgi gari as han mama leiba ngamasuna te second hand ma tawro thawbasida kaino sinupi sorok me sum sang thorini hai wasi chok tare hai kaino hai sopra gari kudono te mi soidno choma tareni thank you somna ai pun chikan bir nati sorok me yada somna sum gari yingamadi tung halala sum chang pududa sorok me este gari na thongge to boiwan gari gina sorok me yada sum chang khridu aidi bab oi hodre gari do makha pakthar gi yenge to buda sum maning halaga chapda pare isona adomote ka kaidena ba soingam jo handri base yamna pare gari sibo gari se start ho kidabani aina ki kawbiya ba kawri adudi ai mateng pangjaramura yarani ai mi kawgre yarani adudi 직신의 파자나 서럽다 독도나 버도 비로고 저 서럽기 파니에도디 아이 레이저래 그이노 노바죠 마사가지고 쿠파자마 더위메 아이디 싫습니다 만약에 분치 칼럼들이 로레 그리는 것이 지고 와칼럼이 더우다 그이노 라나 좀 sat크리 mamingju khangdini taribra as karino as ai gari simana mating pambira mor haidaine as aini yarani mi kogre haiduna aina kana kogi ge as sidide sobas kobuji yaro yai phaba kogdok sorpudi kogdabnen paini phienge namu ngangjala mu as masigi bakery jidne ai chalagum jira khangde as kaino ji kinu padu masak yamna phajei mi ngawi mati shona aibu kamina na bathar ko janine oh my god masigi matungda Selena maki gari do mana ki kauki madudi gari do start horki madudi mahak Sandy Bakery tamna laki amadi manungo do hek yoga sobas ye papa as waro biadi ko ngasi ikar thiengre noine ingoda karim tang hangon ngasi ingoda karim to chair kon ko ain harisin lakpaga urau thorau re tauri jong kaino noini ingoda chap jong ni henglei du kaino thengna lakpagi nungsiba nangi dinung tigi somora bani nane ngasi su nangna thiga dor bana chendo adum khangaba gariya da borong natra gariya da badigi nang lami de gari semure adu nang lai natra khara thengre kari thabak yoksaloge ha adagi de khoina nangi famam da fam sinatra lori kaino sinatra nangna hage da udo aduga matanati mina haji amatu su tare loina mak tare loina khang adu natra di nangi wari bu kari lerige ba nukti gi gari yada na dum lere nati nangi gari sibu ama silani na haideni ha nati na hamu maru phore ama silani ga haidai ba adu do somna imana pesa do sisina ki ben pesa do imana mu pirakan adu ga gari do sinin noisho
ꯑꯩꯒꯤ ꯒꯥꯔꯤꯁꯤꯗ ꯑꯗꯨꯝ ꯄꯥꯟꯅꯗ꯭ꯔꯗꯤ ꯅꯣꯏꯅ ꯊꯧꯗꯣ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯄꯨꯔꯞ ꯂꯥꯏ ꯅꯪꯒꯤ ꯋꯥꯔꯤ ꯇꯝꯃꯦ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗ ꯑꯃꯨꯛ ꯅꯪꯒꯤ ꯒꯥꯔꯤ ꯐꯩ ꯐꯠꯇꯦ ꯅꯠꯇꯦ ꯅꯪꯒꯤ ꯃꯔꯝꯗ ꯍꯨꯜꯂꯦ ꯈꯣꯠꯂꯦꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯁ ꯌꯥꯔꯦꯁꯦ ꯇꯣꯛꯀꯦ ꯀꯥꯟꯗꯦꯀꯣ ꯑꯁꯤꯗꯤꯅꯦ ꯃꯤꯒꯩ ꯇꯥꯛ ꯇꯥꯏ ꯅꯣꯡ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯆꯥꯅꯤꯡ ꯊꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯄꯣꯠ ꯁꯤꯠꯇ꯭ꯔꯗꯤꯅꯦ ꯇꯣꯂꯣꯞ ꯐꯪꯕꯗꯤ ꯍꯥꯏꯔꯣ ꯇꯣꯂꯣꯞꯁꯦ ꯅꯣꯏ ꯅꯁꯥ ꯑꯗꯨꯝ ꯂꯧꯖꯔꯣꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯉꯥꯏꯈꯣꯏ ꯑꯗꯨꯒ ꯃꯊꯛ ꯉꯥꯏꯈꯣꯕ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯌꯥꯝ ꯍꯔꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯌꯥꯏꯐꯕ ꯑꯩꯅꯅꯦ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯇꯪꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯈꯜꯂꯨ ꯍꯥꯏꯔꯒꯗꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯪꯕꯨ ꯅꯨꯄꯥ ꯑꯃꯗ ꯀꯣꯏꯅꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯍꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯀꯅꯥꯝꯇ ꯇꯦꯛꯁ ꯇꯧꯗꯦ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯑꯩ ꯀꯅꯥꯝꯇ ꯇꯦꯛꯁ ꯇꯧꯗꯦ ꯑꯩꯒꯤꯕꯨꯅꯦ ꯋꯥꯔꯤ ꯇꯥꯕꯅꯦ ꯌꯥꯔꯦꯁꯦ ꯇꯣꯛꯁꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯣꯛꯁꯦ ꯉꯁꯤꯗꯤꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯗꯨꯒꯅꯦ ꯅꯨꯄꯥꯗꯣ ꯑꯩꯁꯤ ꯒꯥꯔꯤ ꯌꯥꯗꯗꯅ ꯂꯝꯕꯤꯗ ꯂꯩꯕꯅꯦ ꯇꯧꯔꯛꯑꯅꯤ ꯅꯪꯒꯤ ꯒꯥꯔꯤ ꯌꯥꯗꯕꯩ ꯋꯥꯔꯤꯗꯨ ꯂꯤꯅꯅꯕ ꯅꯪꯅ ꯀꯣꯏꯊꯣꯛꯑꯒ ꯁꯦꯝ ꯁꯥꯔꯒ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯁ ꯅꯠꯇꯦꯕ ꯃꯤꯅ ꯍꯥꯏꯔꯤ ꯋꯥꯔꯤꯁꯤ ꯁꯨꯡꯇꯥ ꯇꯥꯕꯤꯗꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯒꯥꯔꯤꯗꯨ ꯌꯥꯔꯛꯇꯕꯅꯦꯕ ꯑꯗꯨꯗꯅꯦ ꯒꯥꯔꯤꯁꯦ ꯑꯩꯅ ꯀꯤꯛ ꯁꯨꯝ ꯀꯥꯎꯋꯦ ꯑꯗꯒꯤꯗꯤ ꯑꯁ ꯀꯅꯥꯅꯣꯝꯇ ꯂꯥꯛꯑ ꯒꯥꯔꯤꯁꯦ ꯑꯝꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯒꯥꯔꯤ ꯌꯥꯗꯕꯁꯦ ꯀꯥꯏꯅ ꯑꯩꯗꯤ ꯍꯥꯏꯕꯤꯔꯛꯀꯗ꯭ꯔꯅ ꯁꯨꯝ ꯉꯥꯏꯕꯅꯦꯕ ꯒꯥꯔꯤꯁꯤꯡꯗꯣ ꯋꯤꯡ ꯊꯧꯔ ꯑꯗꯨꯝ ꯆꯠꯈꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅꯅꯦ ꯒꯥꯔꯤꯁꯤꯕꯨ ꯀꯗꯥꯏ ꯌꯥꯗ꯭ꯔꯤꯅꯣ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯇꯨꯡ ꯁꯨꯝ ꯍꯜꯂꯒ ꯌꯦꯡꯕꯗꯅꯦ ꯑꯩꯗꯤ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯊꯣꯛꯑꯕꯅꯤꯗꯅ ꯑꯗꯒꯤꯗꯤ ꯑꯁ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯅꯨꯄꯥ ꯑꯃ ꯆꯥꯠꯅ ꯂꯥꯛꯑꯦ ꯑꯁ ꯈꯪꯗꯦꯁꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯂꯥꯛꯑꯒ ꯃꯥꯒꯤ ꯍꯦꯔꯣꯏꯟ ꯀꯟꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗꯤ ꯁꯨꯄꯔꯃꯦꯟꯒꯤꯁꯨ ꯆꯞ ꯃꯥꯟꯅꯔꯝꯃꯅꯤꯅꯦ ꯑꯁ ꯌꯥꯔꯦꯕ ꯀꯔꯤꯝꯅꯔꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯀꯩꯅꯣ ꯁꯨꯄꯔꯃꯦꯟꯁꯨ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯣ ꯃꯥꯅ ꯀꯜꯂꯤꯗꯨꯗꯤ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯁꯦ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯐꯥꯒꯤꯁꯨ ꯒꯥꯏꯗꯧꯅ ꯍꯥꯏꯌꯨ ꯀꯩꯗꯧꯔꯕ ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯀꯗꯥꯏꯗꯩꯅꯣ ꯅꯠꯇꯦ ꯃꯁꯛ ꯐꯖꯩꯗꯣ ꯐꯣꯇꯣ ꯁꯦꯜꯐꯤꯗ ꯑꯃ ꯀꯥꯞꯃꯤꯟꯅꯍꯧꯗ꯭ꯔꯕ ꯑꯁ ꯑꯗꯨꯁꯨ ꯑꯩ ꯚꯥꯞ ꯑꯝꯇ ꯑꯣꯏꯍꯧꯗꯦꯅꯦ ꯅꯣꯏꯅ ꯊꯥꯖꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯈꯪꯉꯕꯅꯤ ꯑꯗꯨꯒꯅꯦ ꯅꯨꯄꯥꯗꯨꯅꯅꯦ ꯑꯩ ꯈꯟꯕꯤꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯕ ꯑꯩ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯔꯨꯃꯒꯦꯅ ꯍꯥꯏꯕ ꯒꯥꯔꯤ ꯌꯥꯗꯗꯅ ꯂꯩꯔꯤꯕꯗꯣ ꯑꯩꯅ ꯒꯥꯔꯤꯗꯣ ꯃꯉꯣꯟꯗ ꯁꯦꯝꯃꯣꯅ ꯑꯃꯨꯛꯇꯪ ꯀꯤꯛ ꯇꯧꯕꯤꯔꯝꯃꯨ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯍꯧꯗꯕ ꯋꯥꯅꯤ ꯑꯁ ꯌꯥꯔꯅꯤ ꯃꯤ ꯂꯥꯛꯑꯅꯤꯅ ꯍꯦꯛꯇꯅꯦ ꯃꯥ ꯎꯕꯁꯦ ꯊꯛꯀꯠꯇꯅ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯗꯩ ꯅꯨꯄꯥꯗꯣ ꯆꯠꯈ꯭ꯔꯦꯕ ꯑꯁ ꯑꯗꯒꯤꯗꯤ ꯃꯃꯤꯡꯁꯨ ꯈꯪꯍꯧꯗ ꯀꯧꯕꯁꯨ ꯑꯗꯨꯝ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯐꯖꯖꯅꯤ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯁ ꯃꯃꯤꯠꯀꯥꯏꯗꯣ ꯋꯥꯎ ꯈꯗꯥꯡꯒꯥꯏꯗꯣ ꯇꯨꯝꯇꯛ ꯇꯧꯔꯗꯅ ꯑꯁ ꯆꯤꯝꯕꯥꯟ ꯃꯈꯥꯁꯤꯗ ꯀꯨꯠꯇꯛꯀ ꯇꯧꯔꯗꯅꯀꯣ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯕꯩ ꯋꯥꯅꯤꯗ ꯑꯗꯨꯛ ꯐꯖꯕ ꯅꯨꯄꯥ ꯑꯩ ꯑꯃꯠꯇ ꯎꯗ꯭ꯔꯤ ꯐꯤꯂꯝ ꯑꯣꯏꯅ ꯅꯝꯒꯦ ꯅꯝꯃꯣ ꯏꯕꯦꯝꯃ ꯅꯪꯒꯤꯗꯨꯗꯤ ꯋꯥꯔꯤ ꯌꯥꯝ ꯊꯤ ꯐꯖꯔꯦ ꯑꯁ ꯌꯥꯔꯦ ꯁꯨꯕꯥꯁ ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯅꯊꯧꯗꯣ ꯑꯗꯨꯝ ꯇꯧꯒꯦꯗꯤ ꯃꯤ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯒꯅꯦ ꯈꯔ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯅꯣꯡꯅꯗꯧꯒ ꯁꯤꯗꯧꯒꯗꯣ ꯄꯨꯟꯅ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠꯇꯥꯐꯥꯎ ꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯁꯦ ꯅꯣꯡꯃꯇꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥ ꯑꯝꯇ ꯉꯥꯡꯉꯨꯗꯅ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯅꯃꯤꯡꯅꯃꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯃꯤꯗꯤ ꯁꯨꯕꯥꯁ ꯀꯧꯕꯁꯦ ꯌꯥꯝ ꯐꯅꯩ ꯑꯩꯅ ꯁꯨꯕꯥꯁ ꯀꯧꯕꯗꯅꯦ ꯌꯥꯝꯅ ꯆꯣꯊꯤ ꯆꯣꯠꯀ ꯇꯧꯕꯁꯦ ꯅꯪ ꯈꯛꯇꯅꯦ ꯑꯩꯅ ꯊꯦꯡꯅꯔꯤꯁꯦ ꯑꯁ ꯑꯩꯈꯣꯏꯁꯨ ꯁꯦꯂꯦꯅꯥ ꯀꯧꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯝꯇ ꯂꯩꯇꯦ ꯍꯧꯗꯣꯡ ꯑꯃꯈꯛꯇꯩ ꯂꯣꯏꯒꯦꯅ ꯈꯜꯂꯤ ꯍꯧꯗꯣꯡꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯩ ꯁꯦꯂꯦꯅꯥ ꯀꯧꯁꯤꯔꯅ ꯈꯜꯂꯤꯝ ꯁꯨꯕꯥꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯦ ꯅꯪ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯔꯤ ꯁꯤ ꯅꯨꯄꯤꯁꯦ ꯌꯥꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯁꯤꯗ ꯁꯦꯜꯁꯃꯦꯟ ꯑꯣꯏꯁꯦ ꯁꯤꯒꯤ ꯄꯣꯠ ꯆꯩ ꯑꯗꯨ ꯃꯅꯨꯡꯂꯣꯝꯗ ꯁꯥꯔꯛꯏꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯪꯉꯗꯤꯅꯦ ꯌꯥꯝ ꯊꯤꯅ ꯎꯅꯔꯝꯗꯣꯏꯖꯥꯠꯅꯤ ꯌꯥꯔꯦꯁꯦ ꯃꯤ ꯑꯃ ꯂꯥꯛꯑꯁꯦ ꯀꯅꯥ ꯐꯖꯅ ꯑꯝꯇ ꯂꯩꯌꯨꯁꯦ ꯍꯥꯏ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯥꯁꯦ ꯍꯩꯃꯥ ꯆꯪꯉꯦ ꯁꯤꯗ ꯆꯪꯉꯦ ꯌꯥꯏꯐꯕ ꯇꯨ ꯆꯪꯉꯦ ꯑꯁꯤ ꯅꯨꯄꯥꯁꯤꯅꯦ ꯁꯤ ꯆꯪꯉꯦ ꯀꯗꯥꯏ ꯑꯁꯤꯔꯣ ꯅꯪꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯣ ꯁꯤꯔꯕ ꯃꯥꯅꯤ ꯑꯁꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯈꯛꯇ ꯁꯣꯝ ꯊꯦꯡꯅꯔꯝꯕꯗꯣ ꯃꯥꯅꯤ ꯑꯩꯒꯅꯦ ꯊꯦꯡꯅꯔꯝꯕꯗꯣ ꯁꯣꯝꯗꯤ ꯑꯩꯅ ꯀꯧꯖꯕꯅꯤ ꯑꯗꯣ ꯇꯥꯗꯅ ꯑꯗꯨꯝ ꯁꯣꯝꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯔꯝꯃꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯅꯦꯅ ꯍꯥꯏꯍꯧꯗꯥꯏꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯒꯥꯔꯤ ꯀꯤꯛ ꯇꯧꯔꯒ ꯆꯠꯈꯤꯕꯗꯣ ꯑꯩꯁꯨ ꯂꯥꯞꯅ ꯎꯏ ꯑꯩꯒꯤ ꯃꯤꯡ ꯁꯦꯂꯦꯅꯥ ꯆꯨꯝꯃꯕ ꯅꯠꯇ꯭ꯔꯣ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯩꯒꯤ ꯃꯤꯡ ꯁꯦꯂꯦꯅꯥ ꯀꯧꯏꯁꯦ ꯐꯨꯔꯤꯠꯇ ꯊꯥꯔꯤꯗꯨꯗꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯩ ꯀꯥꯎꯔꯨꯔꯤ ꯃꯥꯅꯤ ꯑꯩ ꯁꯦꯂꯦꯅꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯣꯀꯦ ꯁꯦꯂꯦꯅꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯩꯒꯤ ꯃꯤꯡ ꯖꯣꯅꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯖꯣꯅꯤ ꯁꯛꯀ ꯃꯤꯡꯒ ꯌꯥꯝꯅ ꯆꯠꯅꯩꯌꯦ ꯀꯩꯒꯤꯅꯣ ꯁꯣꯝꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯟꯁꯝ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯁꯨꯕꯥꯁ ꯑꯩꯒꯤ ꯃꯤꯡꯗꯤ ꯌꯥꯏꯐꯕ ꯑꯁꯣꯝꯒꯤꯁꯤꯅ ꯁꯨꯕꯥꯁ
Oh, nice to meet you. Subhas. Yaifaba. Yare. See already. Poche je khara sonda mai do nan je. Subhas laune sonda laune. As kai no khang di sonda. Pura kaino restaurant ke type ta kaino ke type ta sonda lo se. Sonda. Hoine. Angak pani ne. Nangi collection je. Nangna khara thank you gi waro male. Moide smaina sum taw leraban. Ado makhoi mabuk ti amna phabani. Ai nukti gi thengi je. Moina machin di sauningba. Saudi dungam da bane ba. Ai ni kitang thengi bagi moi warori ne. Kari pijarok. Ai black coffee mata thaksaki. Yani. Coffee se pesa log jaroi ko. No. Adu yati. Ai noma ai free da thaksaki. Adaga asigi di lobiyo. Ahanma thengna bane. As coffee su pesa di long da bane do. Aigi punchi su kan bire. Aduga aina muk pesa lauba karim ta kan biru. Madugi matama ma soidena lakchani. Anyway, yamna nungai. Selena. Mafam asidai tabak magi lakpane. Kari hona birige hojik siba. Yumda Selena aduga ima pabung aduga kari hona ribage. Lepi yong na bini. Hungry me abjong. Tabak tobra hungry. Adagi machi banao hungry. Lau singu bagi tabak kari lege aduga kari farm aduga lau inkhon ga leibra. Gari aduga kari lege na khara phajana ta hungyo. Kaino toy dubo. Noi ni toy du ke doino ba. Phagi da bune. Nangi party ji sauri da warori da keno madi to. Moi yong na bini. Moi din mi lagne. Ai ko chena ra wari sana ba ti haroi ba. Moi ni na smai sum lakna ga leine ba. Horen mo mi du chakra kan da ne. Engon da maning mamang thalaga ne. Adum to godain. Maroi ne tu. Adagi mong di man da ba se tu. Asini gai phaba go bane. Oh, ai gi na sobas. Tawri song. Yare kaino toy dubo. It's okay. Kesu kan biru na. Mitchin na da. Mitchin na ba se kari hang. Yam tin na jan. Kaino haji bo. Asigi senje hana ugi bo chamana do. Kaino haji. Hoini. Film 들게는 우금 또 그래 마시기 senje. chamana ba. Heroin kan biba. Adu gane. Hero ga heroin ga dun mung nuksina rakba. As madugi sendu na tro. Mane. Adugi sendu ne direct edu ore ji. Adu like chalage. Anyway, nangi team se yamna no. Adu swaide thabak la ko rebadi adum chango. Mathangdi coffee gi pesa do ai logjaroi ba. Adu ge di kesuna ter. Ai swaide thaba magi lakpani. Asi no mani ni de khara swaide dum lakin. Swaide mari me thaba su lei. Moi de chango ga da su lei. Tangai phadradi sum koithok piro si leida. Wari watai sum sana seba. It's okay. Selena yam nungai. Songa thengna ba. Aisu yam nungai. Phare dudi. Ai mo toki. Chise aigi car ne. Okay. Ai passenger ki. Chalo ki ge. Funny dudi. Ai sum lei jaur ki. Hoi funny. Me na ra. Mi chidege na naam se leiti. Morok se ngakchang ngangna ne thangina sana ka ga ne modu gi asoi bisna mi che ket namchan ba. Adu ne mi che sahalaga ne. Sana suru noire ga kari mu udabdo. Modu mai ne lening bai bani. Kai gi ni taw no khoi dam theli do. Adu gi ne te da. Hausi kang gi no pa no pising si. Han beg u do bu yong ne. Thamoi gi bithok na dana. Madai hen tok da card ka bisan dana. Nongning bai bani da. Nu pi sing ji na thari ba chapi je. Nu pa na thu na na. Nu pa jing ji na thu re hai re ga ko. Ahan badadi nomi loiseluk padadi milu pirang sinthana bangak tani da masing ngak tani ko kaino noini to do nati noini no pami je kaino ngak tang mi du sida lak padu amanam toy ba masana masabu self introduce kaino ba toy do sai sobas ka oi sai ni yai phaba ka oi noini gi na ming dok mina ka so hangdi akoi so mona de ta hoi lai beno padu na de nang gi ming se hangi da bra na khal nang na sana ai gi ming gan haraga nang gi furit ki ada theli do madumi ne paraga hairaki bo ramal तुम्हारा नाम क्या है बसंती do ning seng akhre to ko sahi ta oi ba subas yengone asi yengone mai mong seng ba ai ding sai ne khangram no pi jing jin ne
ꯃꯈꯣꯏꯁꯨ ꯈꯪꯉꯤ ꯃꯈꯣꯏꯁꯤ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯕ꯭ꯔꯍ꯭ꯃꯥꯃꯛꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯎꯕꯗ ꯀꯜꯂꯛꯑꯦ ꯍꯥꯏꯅꯔꯤꯕꯅꯤ ꯃꯥꯅ ꯂꯥꯏ ꯑꯣꯏꯔꯁꯨ ꯅꯨꯄꯤꯃꯛꯇꯤ ꯑꯣꯏꯕ ꯉꯝꯗꯦꯗꯅ ꯑꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝ ꯐꯖꯕꯒꯤ ꯇꯨꯡꯅꯐꯝ ꯃꯤꯠꯌꯦꯡꯐꯝꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯂꯤꯂꯥꯁꯤꯁꯨ ꯑꯉꯛꯄꯅꯤ ꯈꯤꯇꯪ ꯃꯁꯛ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯑꯃ ꯂꯥꯛꯄꯗꯅꯦ ꯍꯪꯒꯠ ꯍꯟꯗꯥ ꯃꯗꯩꯗꯒꯤꯗꯤ ꯏꯃꯨꯡꯗꯒ ꯆꯪꯉꯒꯅꯦ ꯃꯐꯤ ꯃꯔꯣꯡꯒ ꯄꯪꯍꯣꯡꯗ ꯍꯣꯡꯕ ꯂꯤꯠꯂꯝꯕ ꯐꯨꯔꯤꯠ ꯀꯥꯏꯗꯣ ꯁꯠ ꯍꯦꯛꯇ ꯍꯣꯡꯇꯣꯛꯄ ꯑꯃꯃꯨꯛ ꯂꯤꯠꯄ ꯑꯁ ꯑꯉꯛꯄꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯑꯃ ꯂꯩꯌꯦ ꯅꯣꯏꯅꯤꯅ ꯉꯥꯡꯅꯩꯁꯤ ꯀꯅꯥꯗꯅꯣ ꯑꯩꯉꯣꯟꯗꯔ ꯑꯗꯨꯒ ꯀꯅꯥꯗꯅꯣꯕ ꯅꯣꯏꯅꯤꯅ ꯍꯥꯏꯅꯩꯁꯤ ꯑꯣ ꯂꯩꯌꯦ ꯅꯉꯣꯟꯗ ꯅꯠꯇꯦꯗ ꯅꯨꯄꯤ ꯍꯥꯏꯁꯤ ꯅꯪ ꯈꯛꯇꯔꯅꯦ ꯃꯥꯂꯦꯝꯗ ꯂꯩꯕ ꯅꯨꯄꯤꯁꯤ ꯀꯌꯥꯅꯣ ꯅꯪꯅ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯩꯗꯨ ꯀꯔꯤꯒꯤꯅꯣꯕ ꯅꯪꯒꯤ ꯅꯠꯇꯦ ꯁꯥꯔꯤ ꯋꯥꯔꯤꯁꯦ ꯅꯨꯄꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯁꯤ ꯐꯖꯕ ꯅꯨꯄꯥ ꯎꯕ ꯌꯥꯗꯕ ꯑꯗꯨꯒꯅꯦ ꯍꯧꯖꯟꯗꯧꯒꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯀꯅꯥꯅ ꯍꯧꯖꯟꯒꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯀꯗꯥꯏꯗ ꯍꯧꯖꯟꯈꯤꯒꯦꯕ ꯍꯧꯖꯟꯗꯦꯗ ꯅꯪꯅ ꯀꯥꯔꯠꯀꯗ ꯄꯤꯈꯤꯕꯗꯣ ꯍꯧꯖꯟꯕ ꯅꯠꯇꯦ ꯑꯗꯨ ꯀꯔꯤꯝꯇ ꯍꯧꯖꯟꯕ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯃꯥꯒ ꯑꯩꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯁꯨ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯛꯏꯅꯤ ꯑꯩ ꯒꯥꯔꯤꯅ ꯊꯣꯡꯒꯦꯗꯧꯔꯤꯅꯤ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯦꯕ ꯍꯣꯏꯗ ꯑꯍꯥꯟꯕꯗꯅꯦ ꯀꯥꯁꯇꯤꯡꯗ ꯌꯥꯝ ꯐꯖꯕꯁꯦ ꯃꯅꯨꯡꯒꯤ ꯐꯤꯂꯝꯁꯨ ꯐꯖꯔꯗꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯍꯥꯏꯕꯁꯤ ꯂꯣꯏꯔꯛꯄꯗ ꯐꯖꯕꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯥꯔꯁ ꯁꯤꯟ ꯌꯥꯝꯅ ꯐꯖꯔꯦ ꯁꯦꯀꯦꯟ ꯁꯤꯟ ꯊꯥꯔꯠ ꯁꯤꯟ ꯐꯣꯔꯠ ꯁꯤꯟ ꯐꯥꯏꯚ ꯁꯤꯟ ꯃꯊꯪ ꯍꯥꯞ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯞ ꯃꯇꯨꯡꯁꯨꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯨꯒꯅꯦ ꯗꯤ ꯑꯦꯟꯗꯣ ꯌꯥꯝ ꯐꯖꯍꯜꯂꯣ ꯗꯤ ꯑꯦꯟꯒꯤ ꯁ꯭ꯋꯥꯏ ꯃꯌꯥꯁꯤꯗꯅꯤꯁꯦ ꯃꯤꯂꯨ ꯄꯤꯔꯥꯡ ꯌꯥꯝ ꯁꯤꯡꯊꯅꯔꯤꯁꯦ ꯅꯠꯇ꯭ꯔꯒꯅ ꯏꯟꯇꯔꯚꯦꯜ ꯍꯥꯞ ꯊꯥꯔꯝꯗꯥꯏꯁꯦ ꯌꯥꯝ ꯀꯞꯅ ꯂꯥꯎꯅꯔꯤꯁꯦ ꯁ꯭ꯋꯥꯏꯁꯤꯅꯤꯁꯦ ꯀꯞꯅ ꯂꯥꯎꯅꯕꯗꯒꯤ ꯑꯗꯨꯝ ꯀꯥꯏꯅꯈꯤꯕ ꯃꯗꯨꯗꯒꯤꯅꯦ ꯊꯃꯣꯏ ꯀꯥꯏꯗꯅꯀꯣ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯆꯤꯑꯗꯤ ꯏꯁꯩꯁꯦ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯕ ꯏꯁꯩꯒꯁꯤ ꯏꯔꯗꯅꯀꯣ ꯑꯁ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯑꯗꯨ ꯃꯌꯥꯏ ꯍꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯃꯩꯔꯤ ꯊꯣꯛꯅ ꯊꯃꯣꯏ ꯁꯦꯒꯥꯏꯔꯦ ꯑꯁ ꯀꯔꯤꯅꯣ ꯃꯗꯒꯤ ꯂꯣꯏꯅꯀꯣ ꯃꯊꯪ ꯑꯆꯥꯛꯄ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯑꯗꯨꯒꯅꯦ ꯃꯌꯦꯛꯁꯤꯡ ꯑꯗꯨꯅ ꯏꯁꯩꯒ ꯑꯣꯟꯊꯣꯛꯑꯒ ꯑꯁ ꯐꯤꯂꯝꯗ ꯀꯔꯤꯗꯒ ꯑꯃꯨꯛ ꯍꯥꯞꯄꯗꯤ ꯍꯦꯔꯣ ꯍꯦꯔꯣꯏꯟ ꯑꯃꯨꯛ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯦ ꯍꯥꯏꯔꯒ ꯁꯤꯟꯗꯒ ꯃꯊꯪ ꯇꯥꯁꯜꯂꯛꯄꯁꯦ ꯃꯁꯤꯗꯅꯤꯁꯦ ꯐꯥꯎꯔꯤꯁꯦ ꯃꯗꯩꯗꯤ ꯑꯏꯕ ꯅꯠꯇ꯭ꯔꯒ ꯄꯨꯊꯣꯛꯂꯤꯕ ꯃꯤꯗꯨꯅꯅꯦ ꯃꯥꯒꯤ ꯃꯗꯨ ꯃꯃꯥꯏ ꯄꯥꯛꯂꯛꯄ ꯃꯇꯝꯗꯨꯗ ꯑꯁ ꯅꯤꯡꯁꯤꯡꯗꯅ ꯃꯥꯅ ꯃꯗꯨ ꯔꯤꯄꯤꯠ ꯇꯧꯔ ꯌꯦꯡꯉ ꯀꯞꯂꯝꯒꯗꯧꯔꯤꯕ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯋꯥꯔꯤꯗꯨꯗ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯄꯨꯟꯁꯤ ꯑꯁꯤ ꯆꯞ ꯃꯥꯟꯅꯩꯗꯅ ꯃꯤꯑꯣꯏꯕꯁꯦ ꯀꯥꯏꯅꯕꯒꯤ ꯃꯑꯣꯡ ꯀꯞꯅꯕꯒꯤ ꯃꯑꯣꯡ ꯑꯁ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯗꯤ ꯌꯥꯝ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯅ ꯆꯪꯁꯤꯜꯂꯛꯀꯗꯅ ꯍꯨꯏꯁ ꯍꯥꯏꯖꯤꯜꯂꯒꯅꯤ ꯃꯗꯒꯤꯗꯤ ꯃꯤꯂꯨ ꯄꯤꯔꯥꯡꯁꯦ ꯁꯤꯟꯊꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯑꯣꯏꯔꯦ ꯅꯈꯣꯏꯅꯤꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯥꯜꯂꯦ ꯑꯩ ꯈꯣꯏꯗꯧ ꯁꯧꯒꯠꯂꯛꯀꯅꯤꯀꯣ ꯉꯁꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯅꯦ ꯑꯩ ꯈꯣꯡ ꯊꯤꯜꯂꯒ ꯑꯩ ꯀꯞꯆꯅꯤ ꯑꯩꯅ ꯀꯗꯥꯏꯗ ꯍꯧꯖꯟꯈꯤꯒꯦꯕ ꯌꯥꯔꯦ ꯁꯦꯔꯁ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯅꯪꯁꯨ ꯅꯁꯛ ꯐꯖꯩ ꯂꯥꯛꯑꯝꯃꯤꯕ ꯅꯨꯄꯥꯗꯣ ꯀꯔꯤ ꯖꯣꯅꯤꯁꯨ ꯃꯁꯛ ꯐꯖꯩ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗꯅ ꯑꯗꯨꯅꯦꯕ ꯅꯣꯏꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯣꯕ ꯑꯩꯅ ꯀꯗꯥꯏꯗ ꯍꯧꯖꯟꯈꯤꯒꯦꯕ ꯍꯧꯖꯟꯗꯦ ꯅꯪꯅ ꯀꯥꯔꯠ ꯄꯤꯕꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯑꯗꯩꯗ ꯌꯥꯎꯋꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯑꯗꯨ ꯍꯧꯖꯟꯕ ꯀꯧꯕ꯭ꯔꯣ ꯍꯧꯖꯟꯗꯦ ꯍꯣꯔꯦꯟꯗꯒꯤꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒꯅꯦ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤꯀꯣ ꯌꯥꯔꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪꯅ ꯑꯃꯨꯛ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯌꯥꯔꯦ ꯑꯗꯣ ꯑꯩ ꯁꯨꯕꯥꯁ ꯂꯥꯛ ꯁꯣꯝꯗ ꯂꯥꯛ ꯌꯥꯔꯦ ꯍꯥꯏꯕꯤꯔꯨꯅꯨꯕ ꯅꯪꯅ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯞꯇꯣꯔꯦ ꯑꯁ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯁꯤ ꯁꯣꯝꯗ ꯂꯥꯛꯁꯤ ꯑꯁꯨꯝꯅ ꯁꯦꯂꯤꯅꯥ ꯑꯃꯗꯤ ꯖꯣꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯊꯃꯣꯏꯒꯤ ꯃꯔꯤ ꯁꯥꯒꯠꯅꯈꯤ ꯁꯦꯂꯤꯅꯥ ꯃꯍꯥꯛ ꯕꯦꯀꯔꯤ ꯑꯗꯨꯗ ꯅꯪꯅꯅꯕꯒꯤꯗꯃꯛ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯥꯛꯄ ꯍꯧꯈꯤ ꯃꯥꯏꯊꯣꯡꯗ ꯅꯣꯡꯃꯤꯕ ꯃꯈꯥ ꯂꯥꯝꯅ ꯃꯍꯥꯛ ꯃꯇꯝ ꯆꯥꯅꯁꯨ ꯕꯦꯀꯔꯤ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯨꯕꯥꯁ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯑꯗꯨꯃꯛ ꯃꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯍꯧꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯕꯦꯀꯔꯤ ꯑꯗꯨꯗ ꯖꯣꯅꯤ ꯂꯥꯛꯈꯤ ꯂꯥꯛꯑꯦ ꯍꯦꯔꯣ ꯂꯥꯛꯑꯦ ꯀꯗꯥꯏ ꯑꯣ ꯂꯥꯛꯑꯦ ꯍꯣꯏ ꯂꯥꯛꯑꯦ ꯑꯃ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯁꯨ ꯊꯕꯛꯅ ꯌꯥꯗꯕꯅꯤ ꯍꯌꯦꯡꯗꯤ ꯑꯩ ꯁꯣꯏꯗꯅꯕꯗꯤ ꯆꯠꯂꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯌꯦꯡ ꯑꯌꯨꯛꯂꯣ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯆꯠꯄꯗꯤ ꯏꯚꯤꯅꯤꯡ ꯆꯠꯀꯗꯧꯅꯤ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯑꯁꯥꯏꯐꯥꯎꯗꯪ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯁꯤꯔꯅ ꯍꯧꯒꯦꯅ ꯂꯥꯛꯏꯅꯤ ꯌꯥꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯂꯧꯕ ꯑꯗꯨꯝ ꯂꯥꯛꯆꯒꯦ
ꯍꯣꯏ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯀꯗꯕꯅꯣ ꯌꯥꯝ ꯂꯥꯞꯅ ꯅꯠꯇꯦꯗ ꯑꯗꯨꯝ ꯈꯔ ꯆꯠꯃꯤꯟꯅꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯒ ꯂꯣꯏꯔꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯐꯤ ꯀꯣꯐꯤ ꯑꯃꯇꯪ ꯊꯛꯀꯦ ꯌꯦꯡꯉꯣ ꯃꯤ ꯃꯆꯥꯗꯤ ꯌꯦꯡꯉꯣ ꯑꯣꯐꯔ ꯂꯥꯛꯏꯖꯨꯔꯦꯅ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯈꯪꯅꯕ ꯀꯨꯏꯍꯧꯄꯣꯟꯇꯦ ꯅꯝꯕꯔ ꯁꯠ ꯄꯤꯅꯈꯤꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯅꯤ ꯊꯃꯣꯏ ꯃꯔꯤ ꯑꯗꯨꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯂꯣꯏꯅ ꯈꯨꯠꯁꯤꯟꯅꯈꯤꯗꯣꯏꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯗꯤ ꯑꯦꯟ ꯅꯠꯇ꯭ꯔꯅꯦ ꯀꯩꯅꯣ ꯌꯥꯏꯐꯕ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯩꯗꯣ ꯉꯛꯄꯩ ꯋꯥꯅꯤꯗ ꯅꯨꯄꯤ ꯑꯁꯤ ꯌꯦꯡꯉꯣꯅꯤ ꯅꯨꯄꯥꯁꯤ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯃꯥ ꯀꯃꯥꯏꯅ ꯇꯧꯏ ꯀꯩꯗꯧꯏ ꯅꯠꯇꯦ ꯀꯔꯤꯝꯇ ꯍꯪꯗꯅ ꯍꯦꯛ ꯑꯍꯧꯕꯗ ꯑꯍꯥꯟꯕ ꯎꯕꯗ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯀꯥꯏꯗꯨꯅꯤꯅꯦ ꯃꯣꯏꯁꯦ ꯑꯁꯤꯅꯗꯤ ꯀꯗꯥꯏꯗ ꯌꯥꯅꯤ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤ ꯈꯛꯇ ꯅꯨꯡꯁꯤꯔꯒ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯀꯨꯏꯅ ꯁꯥꯒꯠꯄ ꯑꯃ ꯆꯪꯉꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯍꯦꯛꯇ ꯅꯨꯡꯁꯤꯔꯤꯅꯦ ꯍꯥꯏꯅ ꯌꯥꯔꯦꯗ ꯃꯤ ꯑꯄꯥꯝꯕꯅꯤ ꯅꯪ ꯑꯩꯒꯅ ꯁꯤꯗꯩꯗꯤ ꯌꯦꯜꯂꯨꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯌꯥꯔꯦ ꯀꯩꯅꯣ ꯅꯍꯥꯟ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯋꯥꯈꯜꯗ ꯑꯗꯨꯝ ꯇꯥꯐꯝ ꯊꯣꯛꯏ ꯃꯃꯥꯏꯒꯥꯏꯁꯦ ꯅꯣꯐꯦꯠ ꯇꯧꯔꯒ ꯃꯀꯥ ꯂꯥꯝꯅ ꯂꯩꯗꯨꯗ꯭ꯔꯣ ꯑꯁ ꯍꯌꯦꯡꯗꯤ ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯔꯤ ꯗ꯭ꯔꯦꯁ ꯁꯦꯠꯀꯅꯤ ꯑꯁ ꯈꯪꯗꯦꯗ ꯁꯨꯃꯥꯏꯅ ꯅꯪꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨ ꯎꯅꯒꯗꯧꯔꯤꯕꯁꯤꯅ ꯑꯍꯥꯟꯕ ꯎꯅꯕꯅꯤꯅ ꯅꯪꯅ ꯑꯄꯥꯝꯕ ꯗ꯭ꯔꯦꯁ ꯑꯗꯨꯝ ꯁꯦꯠꯂꯨ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯁꯦꯠꯂꯤꯁꯦ ꯁꯤ ꯑꯗꯨꯝ ꯁꯦꯠꯂꯛꯀꯅꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣꯐꯤꯗꯣ ꯌꯥꯔꯕ꯭ꯔꯥ ꯑꯃꯃꯨꯛ ꯍꯩꯔꯛꯁꯤꯔꯥ ꯌꯥꯔꯦ ꯑꯩ ꯊꯕꯛ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯕꯨꯗꯤ ꯑꯩ ꯂꯝꯕꯤꯁꯤ ꯁ꯭ꯋꯥꯏ ꯃꯄꯥꯁꯤ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯍꯥꯛ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯩꯗꯤ ꯄꯨꯡ 5 ꯇꯥꯕꯒ ꯑꯩ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯒꯦ ꯍꯌꯦꯡ ꯊꯦꯡꯅꯔꯁꯦ ꯃꯇꯝ ꯆꯥꯅ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯤ ꯊꯕꯛ ꯌꯥꯔꯅꯤ ꯍꯌꯦꯡꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯃꯣꯏꯗ ꯑꯗꯨꯝ ꯍꯥꯏꯅꯔꯒꯦ ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯝ ꯉꯥꯏꯖꯔꯝꯃꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯨꯕꯥꯁ ꯌꯥꯏꯐꯕ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯩꯈꯣꯏ ꯂꯩꯍꯧꯈꯤꯒꯦ ꯌꯥꯏ ꯃꯤꯁꯤꯡꯗꯤ ꯏꯁ ꯇꯧꯔꯤꯖꯣ ꯌꯦꯡꯕ ꯄꯦꯜꯍꯧꯗ꯭ꯔꯕꯣ ꯆꯦꯞꯊ ꯅꯠꯇꯦ ꯎꯐꯨꯜ ꯆꯪꯒꯅꯤꯌꯦ ꯒ꯭ꯂꯥꯁꯇ ꯊꯣꯡꯗꯣ ꯂꯣꯟꯁꯜꯂꯣ ꯎꯐꯨꯜ ꯆꯪꯒꯅꯤꯌꯦ ꯑꯁ ꯅꯣꯏꯅꯤ ꯁꯤꯃ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯑꯍꯤꯡꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯠꯇꯦ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥꯕ ꯑꯍꯤꯡꯗꯅ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯗꯦꯗ ꯁꯨꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯀꯔꯤ ꯇꯧꯔꯤ ꯀꯩꯗꯧꯏ ꯁꯤꯒꯨꯝꯕꯗꯅꯤꯗ ꯀꯔꯤꯝ ꯍꯥꯏꯅꯕꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯎꯕꯒꯤ ꯋꯥꯅꯤ ꯈꯪꯗꯦ ꯑꯩꯅ ꯌꯥꯝꯅ ꯈꯟꯖꯜꯂꯖꯥꯠꯂ ꯈꯪꯗꯦ ꯍꯌꯦꯡ ꯎꯅꯗꯧꯔꯤꯗꯨꯗꯤ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯨꯍꯦ ꯌꯥꯏꯐꯕꯅꯁꯨ ꯅꯉꯣꯟꯗ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯀꯔꯤ ꯍꯥꯏꯔꯤꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯤ ꯃꯁꯛ ꯈꯪꯗꯅ ꯍꯦꯛꯇ ꯊꯃꯣꯏ ꯄꯤꯊꯣꯛꯄꯁꯦ ꯐꯠꯇꯤ ꯐꯠꯇꯕꯅꯤꯀோ ꯆꯦꯛꯇꯤ ꯆꯦꯛꯁꯜꯂꯣ ꯍꯥꯏꯁꯤꯅꯤ ꯑꯁ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯑꯁꯤꯗꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯅꯣꯏꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯊꯤꯅ ꯂꯥꯟꯖꯥꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯁꯨꯡꯅ ꯅꯠꯇꯦ ꯍꯥꯏꯁꯤꯅꯤ ꯍꯣꯏꯗ ꯑꯐꯕꯕꯨ ꯑꯣꯏꯔꯗꯤ ꯐꯩꯌꯦ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯍꯌꯦꯡꯅꯦ ꯀꯞꯇꯅ ꯈꯣꯠꯇꯅꯒꯥꯏꯗꯤ ꯇꯧꯅꯨ ꯍꯥꯏꯔꯤꯌꯦ ꯑꯩꯈꯣꯏꯗꯤ ꯑꯣꯏꯕꯉꯣ ꯁꯨꯡꯀꯞ ꯍꯦꯛ ꯀꯞꯄꯣꯏ ꯁꯨꯡꯀꯞ ꯀꯞꯄꯤꯔꯣꯏ ꯀꯩꯗꯧꯔꯒꯦ ꯎꯪ ꯑꯗꯨꯝ ꯂꯩꯗꯨ ꯀꯩꯅꯣ ꯑꯩꯔꯣ ꯎꯪꯗꯤ ꯀꯩꯗꯧꯔꯒꯦ ꯍꯩ ꯀꯩꯅꯣ ꯅꯪ ꯎꯪꯉ ꯂꯩꯕꯗꯧꯅ ꯇꯧꯔꯤꯗꯨꯕꯣ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯑꯁ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯨꯗꯔꯕ ꯅꯪꯅ ꯇꯥꯎ ꯂꯩꯔꯤꯁꯦ ꯉꯔꯥꯡꯒꯤ ꯋꯥꯔꯤꯕꯨ ꯀꯩꯅꯣ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯤꯁꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯧꯈ꯭ꯔꯕꯅꯤ ꯍꯧꯈꯤꯕꯗꯨꯗꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯁꯨꯅꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯗꯩꯗ ꯈꯟꯖꯟꯗꯅ ꯂꯩꯗꯨ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯔꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯩꯗꯤ ꯅꯉꯣꯟꯗ ꯁꯨꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯑꯗꯨ ꯁꯨꯝ ꯇꯝꯕꯩ ꯋꯥꯅꯤ ꯃꯤꯑꯣꯏꯕꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯉꯔꯥꯡ ꯔꯤꯛꯁꯣ ꯊꯧꯔꯝꯕ ꯅꯨꯄꯥꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯔꯤꯛꯁꯣ ꯊꯧꯏ ꯉꯔꯥꯡ ꯑꯣꯇꯣ ꯊꯧꯔꯝꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯃꯥꯔꯨꯇꯤ ꯀꯥꯔ ꯊꯧꯈ꯭ꯔꯦ ꯍꯩ ꯃꯤꯒꯤ ꯄꯨꯟꯁꯤꯁꯤ ꯈꯨꯗꯤ ꯊꯤꯕꯗꯅꯦ ꯁꯠ ꯑꯗꯨꯝ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯩ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯗꯨꯕꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯨꯗꯤ ꯅꯨꯄꯥ ꯑꯃꯗꯨꯅ
ꯁꯤ ꯃꯄꯥꯗ ꯊꯦꯡꯅꯁꯤꯒꯦ ꯍꯥꯏꯕꯗꯨꯕꯨ ꯅꯠꯇꯦ ꯁꯥꯏꯟ ꯏꯪꯒꯤꯠꯀ ꯇꯧꯔꯝꯕꯔꯃꯤ ꯇꯧꯔꯝꯗꯦꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦꯗ ꯄꯨꯡ ꯀꯌꯥꯅꯣ ꯇꯥꯏꯁꯦ ꯏꯁ 9:30 ꯑꯌꯨꯛꯇ ꯎꯅꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯣꯏꯅꯦ ꯃꯣꯏꯕꯣ ꯆꯠꯂꯝꯃꯅꯤꯗ ꯉꯁꯥꯏꯅ ꯂꯧꯕ ꯂꯧꯕꯤꯔꯗꯤ ꯐꯩ ꯒꯥꯔꯤ ꯇꯣꯡꯉꯨꯔꯒ ꯆꯠꯂꯨꯔꯒꯅꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯧꯕꯤꯗ꯭ꯔꯗꯤ ꯁꯤꯗꯩꯗ ꯑꯃꯨꯛ ꯁꯨꯠ ꯇꯧꯔꯒ ꯁꯤꯗꯩꯗ ꯑꯃꯨꯛ ꯅꯨꯄꯥꯗꯣ ꯃꯁꯛ ꯐꯖꯩꯅ ꯃꯥꯅ ꯍꯦꯛꯇ ꯌꯥꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯗꯅꯤꯗ ꯑꯩꯅ ꯑꯗꯣ ꯍꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯛꯑꯦ ꯒꯥꯔꯤꯅ ꯊꯦꯡꯒꯦ ꯇꯧꯕꯗ ꯅꯨꯄꯥꯗꯨꯅ ꯀꯟꯕꯤꯕꯅꯤ ꯑꯗ ꯌꯥꯝꯅ ꯌꯥꯡꯅ ꯌꯥꯕꯩ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤꯅ ꯊꯦꯡꯖꯤꯟꯒꯗꯧꯔꯦꯅ ꯈꯟꯕꯗꯨꯗ नुपा मुसुक मुबा कई हाइदोइनो खंद्रे अइंगोंदगी खरे हेन मुबा हाइतारेने याम मुसनबदो अदुगुमा मनगा कमबिबो रमाबा अदुगा नुपादो सि येंबदे कई हाइदोइनो मयागाइदु नामागाइसु हेक्तेकपा ममित काइदु खरे लावबा मना खर फनबा लाइबा काइदु खर तांगतक थोरगा तोरमदि सेलेनाना नुपादुबु माबु कनबिना नुंसिरमगदरनि नो 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 कदाइदेनो असाइगी थौदोक्तुगने थेंनरिबु नुपादुगा हाइदि लोइना प्रोपोर्शनल ओइबा सानाबा हाइबदुनि सुनाबा हाइबदो से सुनाबा हाइजे सिदनि याम लैसे पक्नबा सुनाबा सानाबा अनि से एक येंगबदने से खल मानबा यो वाहिसिंग जेप्ते योंको सानाबा चुनाबा मानबा खल मानबा मोइसे सिदैदा यामना पक्नबदुनि मी अस खंगदेदा होइने दुबुति तंजादुदा अदुगमा मी मना कलम तारगदि होय थैंक यू दि हरमबे नुसिनबदि नुसिनरमोइको थौदोक्सिसु अंगकपनि मियोबगी पुंसिदा खुदि मा थिरगा थौदो मा थोलगा थौदो अदुदगी मी मना मी मबु हेक्ता तप नप मखे नुसिनबसु याबजान है कानादि लो थबक हौजि लो होय होय लो कादे चसे हरे नुंदा वरा ममो कमिनर लो होय वाव यामना फजै लबुंग लंबांग से योने अस हंगाम पाल मचू अस योने क्या फजरिनो लौरक असिदा कुचेन चेलगने अस रील समनी नमुसरा खंगति फजनी हंगाम मरग सिदा कुचेन चेलगा साना अदुगा मपुनने हंगाम मरग सिदा कुचेन चेलगा साने हंगाम लोइतुदिएना चई म पाइरगा तालकपम लैबनिको कइनो हासिबो नंग हाना चलुरब्रो चलुरे कहीं हाइजिबो नंगना थंदरो कनागा चलिनो आई थंदसुनी अदुगा लै से कोना हाइ अदो जोनी ngasi nangaiga hanma unaba aidi mangda phawba mangluthi nahan makhaidi wari sanabada aidi asingumagi tangka asi yorokane habase aidi sumkang khangluthi Selena ai bulana logon ai ngasi mafam asida porokliba sidi ai gi thamoi gi oiba wafam nangi na famda phongdo ke haidana ai lakpan hoi khange ke dorgi adugi natro ai su yabadagi mafam asida laise adubu Selena ai na nonda haige doriba wafam asidi hayo thamoi sengna dum hayo nahan makai wari sanabadi yam kuina su sanabanati adu karino नंगी थमोई ओइबा वाई हाइगने हाइबदो सेलिना अयो हाइ सि तारगा नंगले करी हाइगदोरिबन मदुगी दमुतसु अयो आदबो ngमथि करिनो हारिसिबो नंगी वाइ तारगा अइना वारोगदबो करिसु लेति हायो अइ नंगोदा करिगुम मत वारोबो करिसु लेरोइ फरे सेलिना अइ नुक्सिनबा लेरे करि हाइबा नुसिनबा लेरे हाइबा माने अइगी निंगजबा अइगी पुंसिगी खोंलोइ अइगी नुसिनबा लेइ करि अदुगा अइबो करिगे मोक अइदि नंबो इमानबि अमगुम अदुगा इमानबा अमगुम खले करि हाइबा अदुदि अइने हेना खंजनबा अइना हेना थवाइ याउसना नति नति नंगी चमजरब नंगी मोंग मतौदो अइसु नुंगदि नुंसी अदुबु सेलिना नुंसीबा मगिदमा नुंसीबा मबु वहनबदि चुमब्रन नुंसीबा म फंगनबा नुंसीबा म मिराइबसु
ꯑꯗꯨꯕꯨ ꯁꯦꯂꯤꯅꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯂꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕꯁꯨ ꯄꯥꯝꯗꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯄꯨꯝꯅꯃꯛꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯆꯠꯂꯝꯗꯥꯏꯁꯤꯗ ꯋꯥꯐꯝ ꯑꯁꯤ ꯅꯉꯣꯟꯗ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯅꯤ ꯅꯪ ꯋꯥꯔꯧꯕ꯭ꯔꯥ ꯖꯣꯅꯤ ꯑꯩ ꯋꯥꯔꯧꯕ ꯂꯩꯇꯦ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯈꯔꯗꯤ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯠꯇꯦ ꯀꯔꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯗꯣꯏꯅꯣ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗ ꯃꯗꯨꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯨꯡꯁꯤꯖꯕꯗꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯩꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯄꯥꯜ ꯊꯣꯡꯗ ꯐꯣꯡꯗꯣꯛꯄ ꯉꯥꯛꯇꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯊꯃꯣꯏꯅꯨꯡꯗ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕ ꯅꯨꯡꯁꯤꯕꯁꯨ ꯅꯨꯡꯁꯤꯕꯅꯤ ꯊꯨꯡꯅꯕ ꯉꯥꯛꯇꯅ ꯅꯨꯡꯁꯤꯅꯕꯔꯅꯤ ꯀꯥꯏꯅꯕꯗꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯕ꯭ꯔꯥ ꯑꯗꯨꯕꯨ ꯖꯣꯅꯤ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯌꯥꯏꯐꯕ ꯁꯨꯕꯥꯁ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯥꯎꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯪꯒ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯂꯝꯆꯠ ꯑꯃ ꯆꯠꯈꯤꯕꯁꯨ ꯂꯩꯇꯦ ꯅꯪꯒꯤ ꯊꯃꯣꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯥꯏꯍꯟꯈꯤꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯦꯂꯤꯅꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯃꯊꯪ ꯂꯝꯕꯤ ꯀꯌꯥꯗ ꯀꯥꯏꯔꯛꯄꯁꯨ ꯌꯥꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯑꯗꯨꯃꯛ ꯊꯝꯖꯒꯦ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗ ꯑꯣꯟꯊꯣꯛꯄꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯨꯡꯁꯤꯔꯨꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯃꯁꯥ ꯈꯪꯗꯅ ꯀꯅꯥꯁꯨ ꯈꯪꯗꯅ ꯑꯩꯅꯗꯤ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯕꯨ ꯁꯦꯂꯤꯅꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯩ ꯀꯅꯥ ꯑꯗꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯅꯠꯇꯦ ꯌꯥꯏꯐꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯌꯥꯏꯐꯕꯗꯤ ꯃꯥꯅꯤ ꯑꯩ ꯉꯔꯥꯡ ꯅꯈꯣꯏꯒꯤ ꯕꯦꯀꯔꯤ ꯃꯄꯥ ꯐꯥꯎꯔꯒ ꯅꯪ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯁꯨꯕꯥꯁꯀ ꯌꯥꯏꯐꯕꯒ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯝꯕ ꯀꯅꯥꯒꯤ ꯃꯔꯝꯗ ꯅꯪꯒꯤ ꯃꯔꯝꯗ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯑꯁꯨꯝꯅ ꯑꯗꯨ ꯅꯨꯡꯁꯤꯔꯗꯤ ꯅꯪꯅ ꯀꯣꯛ ꯐꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯍꯥꯟꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯁꯤꯗ ꯆꯍꯤ 3-4 ꯊꯕꯛ ꯇꯧꯃꯤꯟꯅꯗꯅ ꯂꯩꯔꯦ ꯅꯠꯇꯦ ꯅꯪꯅ ꯅꯨꯡꯁꯤꯔꯗꯤ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩ ꯀꯂꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯖꯕ ꯑꯃꯈꯛꯇꯤ ꯂꯩ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯎꯖꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯑꯩꯅ ꯏꯅꯤꯡꯇꯝꯅ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯑꯩ ꯃꯗꯨ ꯈꯛꯇꯒꯤꯅꯦ ꯑꯩꯅ ꯋꯥꯕ ꯌꯥꯔꯦ ꯋꯥꯔꯤ ꯇꯣꯛꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ ꯅꯠꯇꯦ ꯅꯍꯥꯟ ꯑꯗꯨꯒꯨꯝꯕꯗꯨ ꯈꯪꯉꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯁꯨ ꯌꯥꯏꯗꯅ ꯌꯥꯔꯦ ꯁꯨꯕꯥꯁ ꯇꯣꯛꯁꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯑꯐꯕ ꯑꯩꯒꯤꯁꯨ ꯑꯐꯕꯅꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯃꯗ ꯑꯩ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯗꯨꯕꯨꯅꯦ ꯃꯥꯅ ꯍꯌꯦꯡ ꯂꯝꯂꯥꯟꯕ ꯅꯨꯄꯥꯗꯨꯒ ꯎꯅꯅꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯀꯩꯁꯨ ꯊꯤꯡꯕꯁꯨ ꯉꯝꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯃꯥꯗꯤ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯥꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯪꯒꯤꯠ ꯑꯃ ꯍꯥꯏꯔꯝꯂꯕꯗꯤꯅꯦ ꯑꯩꯅ ꯁꯣꯏꯗꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯒꯅꯤ ꯅꯍꯥꯟ ꯃꯈꯩ ꯅꯈꯣꯏ ꯀꯣꯆꯤ ꯀꯣꯠꯇꯅ ꯋꯥ ꯉꯥꯡꯅꯔꯤꯁꯤꯗꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯩꯅꯔꯝꯃꯤꯕꯖꯥꯠꯅꯤ ꯑꯩ ꯈꯛꯇꯅꯤꯅꯦ ꯈꯪꯉꯝꯗ꯭ꯔꯤꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯌꯦꯡ ꯃꯤꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯅꯈ꯭ꯔꯦ ꯑꯗꯨ ꯀꯔꯤ ꯑꯩ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯒ ꯍꯌꯦꯡꯗꯨ ꯆꯠꯀꯅꯨ ꯍꯥꯏꯁꯤꯔꯣ ꯅꯠꯇꯦ ꯍꯥꯏꯌꯨꯔꯕ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯒꯅꯨ ꯀꯔꯤꯃꯇ ꯍꯥꯏꯒꯅꯨ ꯆꯠꯁꯅꯨ ꯃꯥꯒꯤ ꯑꯅꯤꯡꯕꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯁꯨꯕꯥꯁ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄꯅꯤ ꯃꯤꯠ ꯌꯦꯡꯅꯕ ꯃꯤꯠꯌꯦꯡꯗꯒꯤ ꯐꯥꯎꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒ ꯃꯥꯒ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 3-4 ꯂꯩꯃꯤꯟꯅꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ
ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯁ ꯌꯥꯔꯦ ꯅꯪꯒꯤꯁꯤꯗꯤ ꯌꯥꯝ ꯄꯛꯇꯕ ꯋꯥꯅꯤ ꯑꯗꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯏꯪꯒꯤꯗꯃꯛꯇ ꯈꯪꯍꯟꯕ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯍꯌꯦꯡꯃꯛ ꯎꯅꯅꯦꯅ ꯍꯥꯏꯅꯈ꯭ꯔꯦ ꯎꯅꯈ꯭ꯔꯕꯗꯤ ꯃꯤꯒꯤ ꯒꯥꯔꯤ ꯇꯣꯡꯕ ꯆꯠꯈ꯭ꯔꯒꯕꯨ ꯀꯔꯤ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯩ ꯃꯗꯨꯒꯤꯗꯃꯛ ꯀꯜꯂꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯥꯅ ꯃꯤꯒꯤ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯀꯔꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯥꯅꯤ ꯃꯥꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯕꯅꯤ ꯅꯪꯒꯩꯒ ꯊꯦꯡꯅꯕꯗꯤ ꯉꯁꯤ ꯍꯞꯇꯥ ꯑꯃꯇ ꯉꯥꯏꯔꯤ ꯃꯥꯒꯗꯤ ꯆꯍꯤ 4 ꯑꯩꯁꯨ ꯈꯜꯂꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒ ꯁꯨꯕꯥꯁꯀꯅ ꯏꯍꯩ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯗꯨꯒ ꯅꯪꯒꯩꯒ ꯋꯥ ꯉꯥꯡꯅꯕꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕ ꯋꯥꯔꯧꯕ ꯑꯩꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯎꯏ ꯑꯗꯨꯕꯨ ꯅꯪꯕꯨ ꯆꯦꯛꯁꯤꯟꯖꯕꯒꯤ ꯅꯪꯕꯨ ꯁꯦꯟꯅꯖꯕꯒꯤ ꯂꯩꯃꯤꯟꯅꯕꯒꯤ ꯃꯕꯨꯡ ꯃꯧꯄ꯭वाꯒꯤ ꯑꯩꯅ ꯑꯗꯨꯝꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯃꯥꯅꯦ ꯑꯩ ꯈꯪꯂꯦ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯄꯥꯟꯅꯔꯤꯅꯣ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯦꯛ ꯌꯦꯡ ꯑꯩꯅ ꯀꯣꯜ ꯇꯧꯕ꯭ꯔꯥ ꯍꯪꯂꯕꯁꯨ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯗꯤ ꯐꯣꯟ ꯇꯧꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯕꯦꯀꯔꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯕꯗꯁꯨ ꯃꯥꯗꯤ ꯐꯣꯟ ꯇꯧꯗꯦ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯀꯣꯜ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯕꯨ ꯁꯦꯟꯅꯔꯤꯕꯅꯤ ꯑꯃ ꯑꯣꯏꯔꯦ ꯁꯦꯂꯤꯅꯥ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯖꯣꯅꯤ ꯑꯩ ꯂꯥꯟꯅ ꯂꯧꯗꯦ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯥꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯂꯛꯂꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯥꯅ ꯀꯔꯤꯃꯇ ꯃꯗꯨꯒꯤ ꯆꯤꯡꯅꯔꯨꯅꯨ ꯑꯩ ꯅꯪ ꯅꯈꯣꯏ ꯕꯦꯀꯔꯤꯗ ꯊꯤꯜꯂꯝꯃꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯔꯅꯤ ꯑꯩ ꯁꯤꯗꯒꯤ ꯒꯥꯔꯤ ꯑꯔꯥꯛꯄꯗ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯕ꯭ꯔꯥ ꯑꯩ ꯂꯧꯗꯦ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯦꯂꯤꯅꯥ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯑꯩ ꯂꯥꯟꯅ ꯂꯧꯗꯦ ꯑꯩ ꯃꯥꯏꯊꯤꯔꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝꯁꯤꯗ ꯂꯩꯖꯧꯈꯤꯒꯦ ꯂꯝꯕꯤ ꯒꯥꯔꯤꯁꯤ ꯒꯥꯔꯤ ꯌꯥꯝ ꯆꯠꯄꯅꯦ हाईवे ने गाड़ी तुम लाकनी फरे अदुदी आई चलुकी मतम पुनमक्ता नुंगाई फना लेको आई चलुकी होय सेलिना आई पुंसीदा आई अतोप नुंगसिनबा नुपी अमता लेथि अैना नंगी नफमदा हाइजिनबनी अस करीनो नोंने तोइसिना याम फरक ताना सुग्रबनी करीनो खंदे अस लुसिनबा तोरसिरा असिदि मिसमदा थोक्तों मानद्रे अमदसु नुपा उनबा सखिबदगी चेनखरबो केनो अदुम लाक्तरेने उथोकपनी मिसिंगसेबा माइ माइ थमोइसिंगसे तोकपनी खुदोंग साबा खिदंग फंगनबदबा ताइबंग मियोबा अस अमजगी खनमदा इना नुंगाइत्रे सुवास लोइसलैसला कमाइ तौसिगे ममसु खरगा ममसला माले सिदबु कनाना केक चाबा चंगलतोनो कॉफी थकबा चंगलतोनो यारे लोइसनबा तौसि अदुदि कंदोबा करी तौनि लोइसलदि अदुम चलदौनि केनो होय फरे आई नाको आई मनुंगदगी पोचैदो लथोकीको होय आइसो लोइसलगे साथरसि सिंगजलमसिला अदुगा होय कहीं सेलिना कईदोरे नसा कईदो इचो चोलदी कईदोरबा कईदोरगे वा मसेमत ngang नथि कईदोरगे नखोई साउनरब्रो
ꯊꯦꯡꯅꯔꯛꯇ꯭ꯔꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯀꯔꯤꯝꯇ ꯈꯨꯝꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯂꯣꯠꯂꯤꯅꯣ ꯀꯔꯤꯅꯣ ꯑꯩꯅ ꯀꯔꯤ ꯂꯣꯠꯈ꯭ꯔꯒꯦ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯤ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯗꯥꯡ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯗꯤ ꯇꯧꯗꯦ ꯐꯨꯔꯤꯠꯈꯥꯎꯗ ꯁꯨꯝ ꯊꯦꯡꯕꯗꯒꯤ ꯅꯝꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤꯗꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯤꯗꯣ ꯑꯗꯨꯝ ꯁꯣꯏꯕ꯭ꯔꯣ ꯍꯥꯏꯌꯣ ꯑꯗꯨꯝ ꯁꯣꯏꯕ꯭ꯔꯣ ꯑꯩꯕꯨ ꯅꯆꯤꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯃꯤꯅ ꯑꯣꯏꯅ ꯍꯥꯏꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯀꯅꯥꯃꯠꯇ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯍꯟꯈꯤꯕꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯌꯥꯔꯦ ꯍꯥꯏꯌꯣ ꯅꯪꯒꯤ ꯅꯈꯨꯠꯁꯦ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯁꯦ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯊꯝꯃꯦꯗ ꯍꯥꯏꯌꯣ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯀꯔꯤꯅꯣ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯍꯥꯏꯌꯨ ꯑꯁ ꯌꯥꯔꯦꯁꯦ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯕ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯒ ꯑꯩꯅ ꯃꯤꯒ ꯎꯅꯅꯤ ꯍꯥꯏꯕꯗ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕ ꯍꯥꯏꯌꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯁꯦꯡꯅ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯁꯦꯂꯤꯅꯥ ꯑꯩ ꯅꯪꯕු ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯆꯍꯤ 3 ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯅꯪ ꯂꯩꯕꯒꯤ ꯑꯩ ꯂꯩꯕꯅꯦ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤ ꯑꯩꯁꯨ ꯑꯁꯦꯡꯕ ꯈꯪꯂꯕꯅꯤꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯁꯤꯗꯒꯤꯗꯤ ꯁꯣꯏꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯑꯩ ꯁꯣꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯁꯦꯟꯅꯕꯅꯦ ꯅꯪ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯪ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯨꯞꯅ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯁꯦꯡꯕꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯔꯦꯗ ꯁꯩꯇꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯁ ꯅꯣꯡꯖꯨꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯁꯤꯁꯨ ꯈꯔ ꯍꯥꯡꯈ꯭ꯔꯦꯅꯦ ꯍꯥꯏꯁ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯅꯣꯡꯁꯤ ꯈꯤꯛꯂꯛꯈꯤꯕꯖꯥꯠꯅꯤꯗꯅ ꯑꯣ ꯑꯉꯛꯄꯅꯤ ꯑꯣꯝꯗꯨꯅ ꯆꯥꯛꯇꯨꯅ ꯂꯩꯔꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯉꯁꯤꯗꯤ ꯑꯣ ꯖꯣꯅꯤꯅ ꯐꯣꯡꯗꯣꯛꯂꯝꯂꯕ ꯖꯣꯅꯤꯅ ꯃꯊꯃꯣꯏ ꯀꯥꯏꯔꯒ ꯆꯠꯈꯤꯕ ꯑꯣꯏꯔꯕ ꯑꯁꯦꯡꯕꯒ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯃꯁꯤꯕꯨ ꯀꯧꯏꯗꯅ ꯀꯔꯤꯅꯣ ꯑꯗꯨꯝ ꯈꯨꯗꯥꯡ ꯄꯥꯏꯅꯗꯅ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯁꯇꯔꯁꯤ ꯂꯣꯟꯁꯜꯂꯒꯦ ꯅꯣꯡꯁꯨ ꯇꯥꯔꯕꯅꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯃꯩꯇꯩꯒꯤ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯅꯦ ꯄꯥꯎ ꯍꯩꯗꯣꯛꯅꯅꯕ ꯇꯧꯔꯁꯤ ꯆꯍꯤ 4ꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯉꯁꯤꯗꯤ ꯋꯥꯏꯊꯨꯡꯅꯔꯦꯗꯅ ꯌꯦꯡꯉꯣꯏ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯌꯦꯅ ꯗꯣꯡ ꯗꯣꯡ ꯐꯣꯡꯗꯣꯛꯅꯔ ꯂꯣꯏꯔꯦ ꯑꯣꯝꯗꯅ ꯆꯥꯛꯊꯦꯛꯅꯗꯅ ꯃꯁꯤꯗ ꯀꯣꯆꯤ ꯀꯣꯟꯅꯗꯅ ꯂꯩꯗꯅꯕ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯅꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯅꯍꯥꯟ ꯃꯈꯩ ꯅꯈꯣꯏ ꯑꯅꯤꯅ ꯀꯣꯠ ꯀꯣꯠꯇꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯤꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯑꯣꯏꯔꯦꯀꯣ ꯍꯩꯁ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯖꯣꯅꯤ ꯐꯩ ꯖꯣꯅꯤ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯄꯥꯛ ꯅꯛꯁꯤꯟꯅꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅꯗꯤ ꯅꯠꯇꯦꯀꯣ ꯅꯣꯏ ꯑꯅꯤ ꯊꯨꯡꯅꯂꯤꯁꯦ ꯑꯩꯅꯗꯤ ꯅꯠꯇꯦ ꯍꯥꯏꯁꯤꯅꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ ꯆꯠꯁꯤ ꯉꯥꯏꯈꯣꯅꯦꯍꯦ ꯊꯣꯡꯗꯤ ꯂꯣꯟꯁꯤꯜꯂꯛꯈꯤꯒꯦꯗꯅ ꯁꯤ ꯐꯝꯗ꯭ꯔꯗꯤ ꯍꯌꯦꯡ ꯇꯣꯂꯣꯞ ꯐꯪꯉꯣꯏꯅꯦꯍꯦ ꯍꯣꯏ ꯂꯥꯎ ꯆꯠꯁꯤ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯨ ꯂꯥꯎ ꯍꯣꯏ ꯂꯣꯟꯁꯤꯜꯂꯒꯦ Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector Tayay.
하나는 다그처리 ngasi기 인스펙터 대야의 리싱 amaga kunga manga suba tangkak ngasigi tangkak si no model loiba wari episode amakang ne duga hatnaba sunaba kariguma mata yaudaba wari amakang ne haba dare hatnaba sunaba hojik paudin waitaba tadaba oiminasi mapugi mafamda niminasi koigi damakta lamda masigi khunga pasingna hojik su mafam kayada kuthonabagi thodo thokli adu fabai hai faba su dum oishanu nungai ba pangak ta taba adu koibu songam yawi da bahai dena khoina laning thoda ni minasi taga chering asigi tangka kasida yawi ri basing mioi chonga haina live tu yawi ba anana taga cheri wari siam ni cham cham wari makhak ni du ai nati kare tare mayam comment ibiram si thank you so much taga cheri asibagi anabagi sum tawadu nuaitan tawani da tamar si khara thaido ga ina wari se sum puruga jatpani case hoina kari wan police sum ta yaudring asi wari se duna noma khaki oiba wari ama khaksu oiba ai ngasi se school gi mahero yama hatpagi wari ama haiba dare aduga adu wari du da tawge na sem saba horoma bani iba adai sum askana de da tension ju yam nei isa ju ngarang na dai sum nuaiten in haijaba to khon ga ta bani kaina nuaiten sum khara nungsin ngon oiba kari oi taw ma da changjal lage na wari de changhan gre hai tar thank you so much thangjom anjana wari yam ngai yam phajai loi ki ba khangau de adu ngasi di wari su sang mani minute yang khai ni nang di minute ni fu de loi bane adu ngasi di eto loi sal lage part 1 2 gam ta so la roen nam duna dum loi re hai ba dare short story adu ga thaga cheri nungsi ba khang mana khangbi de ba hai tare ni thank you so much ma'am comment section da comment mamam ibiramo soide namaki aduga tagachari sabir maibam langlin to na same si wari fazai sir ta pirok tagachari no mogi oiba wari ni ayung so wari no ba madam pujarake aduga thank you architect tagachari abdullah tagachari wari fazai ta pirok amjad khan tagachari Daina Khwais Bonium tagachari yam ngaji minute to city sangone Justin asom tagachari wari sung tong no phaja gracer ropunamak ya familiar si wari si hanjan jum ta tension nei ro hetar hana sona ba crime am to yaw na tre only koigi bakery amada thabak punna tawga leiba hai batare bakery this might do we am the over leave ne adu moi de taw ya na te ai wari tar no puje taram daga di khangre adu nuksi bna ba ji bakery wa te to kanam da sum any salesman when thabak tor yaw sing do sam sam thok po wari ma ai tar adu ga yam nuksi ri ding sai gi johnny na salina egi punchi da topa nuksi bnu pi amata leite na haramut mana halakini nga sa hebdo halakpada mana amaduna kappa wari sana mana ta ba itare tagachari pipi William Pamai tagachari wari am nungai Johnny gi thamoi do thagat mangam de ta pire tagachari Lalita na mera pam tagachari si wari am nungai no wari horofam thank you so much tagachari sanjan bam tomishana tagachari langon bi tagachari Asi wari sidi pura ni haijini mai ni haijini thank you so much makan ni hai batare some wari se adana nuksi ngon marak ta su sumaina amukan hap no madaga loi ba han gi khamen gi case ka no madal loi thank you so much agachari anana aduga thorom sigi mobile app ta koi SKTV की app hai batare asi launch koi tawrani yamna yangna hoji pudi yengba dum yadi yare koi gi stream tawdaba matamna koina sei ga thaba film ga thaba khotpa album ga kai ga thaba udaba do side link ta dum loina urani hai tare YouTube tinate adana app ma download to bi ga da bane adana asi no ni sida dum soidana dum mayam da khanghanjarage hoji trial tawba hore trial da hoji mai pae Sige nungai basu dum pijari so hanana sagachire mayam comment section da comment amam ibiram se aduga amukaso haijari irei pa iram dong ni namak lan thengna riba irei cha pun makke da mak yai fa ba koi oina ba hona minasi hayeng si
ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯤꯟꯅꯦꯅ ꯑꯩꯈꯣꯏ ꯇꯧꯖꯔꯝꯃꯤ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯩꯈꯣꯏ ꯌꯩꯊꯣꯛꯆꯔꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯁꯤ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯆꯦꯡ ꯍꯋꯥꯏ ꯑꯗꯩ ꯄꯣꯠ ꯆꯩ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯑꯅꯤꯁꯨꯕ ꯑꯃꯨꯛꯀ ꯐꯦꯖ ꯑꯃꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟꯕꯁꯤꯡ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯇꯧꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯃꯤꯟꯅꯁꯤ ꯂꯧꯃꯤꯟꯅꯁꯤ ꯑꯗꯣ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 50 ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯝꯁꯑꯞ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯊꯧꯔꯝ ꯑꯃꯇꯪ ꯌꯦꯡꯕꯤꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯣꯝꯒꯤ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯍꯟꯅꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ S3 ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯦꯛꯁꯦꯟ ꯏꯌꯥꯔꯄꯣꯔꯠꯇ ꯇꯥꯔꯦꯅ ꯇꯥꯛꯄ ꯃꯥꯜꯂꯦ ꯊꯥꯒꯠꯆꯔꯤ ꯇꯥꯕꯤꯌꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯆꯠꯄꯗ ꯏꯌꯥꯔꯄꯣꯔꯠ ꯆꯠꯄꯗ ꯌꯨꯝꯗ ꯂꯩꯕꯗ ꯑꯩꯈꯣꯏꯁꯨ ꯁ꯭ꯇꯨꯗꯤꯑꯣꯗ ꯇꯥꯖꯔꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯈꯨꯔꯨꯝꯖꯔꯤ